Image Paodam tabiri ba khwai puna mapuri na Naorem na han mamukta da taram nokchari loina na khurumjari masigi maruiba pauda Manipur ki tungi laibak agriculture amasung horticulture na lepkadabani haina Chief Minister N Birena haikre Jiribangi DC SP medical official sing amate CSO sing yauna MLA MD Asabudina quarantine center sing yangchinkre loina na India da COVID-19 positive case lag ani lising yangkai taruk chatruk taraga mathoi yaukre. Mapung oiba paumu pizari. Chief Minister N Birena haikre COVID-19 laichat nomadi soidana laksin bangamgane thajai Manipur gi tungi laibak agriculture amadi horticulture na lepkane wafumasi sanjin thongda laiba horticulture and soil conservation da Rashtriya Krishi Vigyan Yojana gi makhada saba plant health clinic hangdokpagi thoramda Chief Minister na phongdokhibane. Chief Minister na makha taraduna telabatha ma ani gi manungda mapalamda leiruba mioi lising kuntraga mangarom sangsilapana makhoigi quarantine tawbagi awaba mayoknarabasu makhoigi khudong chanaba lengangna akanba thorang tawnaba hotnari handa quarantine center kharada thokiba thogdoksing condemn tawi mama mapa oibasingna COVID-19 gi chana kanglon macha singda takpiduna makhoibu thaksikase tambiyo Chief Minister na makha takibada Manipur gi tungi laibak agriculture amasung horticulture na lepkadabani longmi singi senthok double hengatnaba lengaki akanba midyeng changle longmi singi damakta marumarang leisindona thamle health plant clinic asina panbisingda taba leina tina ngakthokpa ngamlagani haike Sehingga tidak ada sebenarnya sifat yang sebenarnya sebagai sederhana tidak ada. Bagi bahasa sahaja selain itu, bagi bahasa sahaja selain itu, yang ini usul dari praktikal. Dan itu sih dari itu bahasa dari itu, kalau sisi tahu ya itu bisa. Malam di praktikal, action oriented itu bahasa itu yang tahu dia. Dan kasih semua yang itu tahu. Baris boleh bisa tu orang. Testing होगा, मसाक होगा, कोई होगा, सुना है कि हम प्रैक्टिकल वाले कोर्स ने भी किसी को मैं ना आज 3 years ago, you know we never die, we never make false promise. What we said, we do. What we promise, we perform. अभी की लाइन देखते लाभ होगा. Malemgi oina pak sanna sandoragliba mipainingai oiraba leina COVID-19 Manipur gi oina su noma gi tamna sandoroktuna chani ga humudra ni thoi sukre masigi manungda active case chani ga tarani aduga recovery na umfuga ni thoi ni hairi masigi manungda Kakching district ki tongan ba quarantine center singdagi mioi taraga nipal positive oiba sida yaure hairi Manipur Legislative Assembly की स्पीकर वाइखेम चांगी ट्रिब्यूनल दा कांग्रेस की टिकेट दा कारकलगा बीजेपी सरकार सौगतखिबा एमएलए तरेट वांगोई केंद्र की एमएलए वैनाम लुखोई लमलाई केंद्र की खेत्रिमयम बिरेन वांजिंग तेंथा केंद्र की पावनम प्रोजेन कुंबी केंद्र की सनसम बिरा साइटु केंद्र की ngамथंग हाउके सिंहाट केंद्र की गिनसुवन कक्चिंग केंद्र की वाई सुचंद्र बो डिस्क्वालिफाइड तौगतबनी हाइना हाई कोर्ट ऑफ मणिपुर दा चथकिबा हियरिंग की हुकुम रिजर्व तौदुना थमकेबा अदु इकाई खुमनरबा हाई कोर्ट असिना से लाउथोखिबगा लोइनाना एमएलए तरेद असिगे डिस्क्वालिफिकेशन केस के अरोइबा वारोल लाक्ट्रिबा फावदा हाई कोर्ट ऑफ मणिपुर ना असेंबली चंगबा थिंख्रे मसिगा मरी लेना ngase हाई कोर्ट ऑफ मणिपुर गे जस्टिस के एच नोबिन सिंगा गी बेंच ना ऑर्डर थोख्रे मसिगी केस अतुदा एप्लीकांट पेटिशनर गे माइकैदा सीनियर एडवोकेट कपिल सिबाल सीनियर एडवोकेट Hasnial, Senior Advocate and Ivotombi Naleki, Respondent की माइकैदा Advocate Tarun Kumar, H. Paunam Sonia, Senior Advocate Leki, Order अदु मणिपुर की Assembly की Speaker दसु पीख्रे High Court of Manipur na MLA तरीक की disqualification case
Speaker ki tribunal na final judgment pidriba faubada assembly complex ta changhandana batakiba warepu taramna oi haina Congress MLA Megachandra na ngasi MLA gi quarter da pangthokba paugi mifam amada phongdokre MLA na makha taraduna Congress party amadi miyamgi oina nungaitabadi Supreme Court amasung High Court na hanjin right taraba faubada speaker ki tribunal लौखतबा असे जुडिशरी के इतिहास अमुब काली तैसलबने अमदी डेमोक्रेसी खोंगाउनबने हाइके ngasi gi judgment sina manipur gi democracy se fail hoire manipur gi asigumba judiciary se institution sing se fail hoire haiba se ngasi gi directions of the high court sina proof tawre anu maramar kanda mase congress party ne ninda tawi matung da amhon da thohan ninge anu akhoi athuba matamda ain haiba si lei bharat ki संविधान lei भारत असी डेमोक्रेसी चटप लेबाक अमनी हाइबसे ngasi हाई कोर्ट अमदी सुप्रीम कोर्ट ना पीखिबा सिगुम लैंडमार्क ओइबा जजसिंग से मसी आइखोइना खन्ना बागी मतम अम ओइरि हाइबसे ngasi gi outcome of the honorable high court's judgment से मसी मसीना ताई अदुना मसी पारा अमनी हाइना इन समजनिंगी State asi center da depend tawduna hingbagi mahuta ishana iromdom lepchana ba agriculture chakwalasi haina agriculture minister awangbo nimaina phongdokre Department of Agriculture na sindona Manipur agriculture project management complex MSP MC sangaipat pangthokhiba minister asna okpagi thoramda wafam ase minister na phongdokhibani minister na makha taraduna haikibada department ase raija ase economy amadi employment pinana narwa yamna maru oiba department amani aikoina tolok khaktagi khallaga thabak tawbana raija se maning halakpane talab ki khandana economy fagadhanaba ishage ithau khangna thabak tawsi amadi agriculture chakwalnaba chahi gi oina Sangdamnaba pangthoktuna raija sida agriculture chakwalhanaba honasi haike Thoramaduda minister na MSP MC ge silk reeling and spinning factory ge weaving section Mulberry field section Mulberry industrial grading sing yangshin ke amade World Environment Day ga mari lainana uchara su thake Thoramaduda agriculture department ki director S Kunjakishore amade makok chongba official sing so saryake Ngasi pung taramathoy rom taba matamda Jiribam Assembly Constituency ke MLA MD Asabuddin na luchingduna Jiribam ge DC SP Medical Official sing amade Jiribam ge CSO sing yauna quarantine center sing da chatuna yangshin kre amade pochai chana thakna ba kaya sing su pike yangshin bagi khongchat chatari ngai mamangda MLA na DC W Malem nganba Chenglei IAS da hojik waliba ambulance ama sizinana na ba haiduna ambulance ki show su khusinake Yangshin Kongchat Atuda Jiribam gi Lalpani High School, Jiri College, Jiribam Higher Secondary, JMC, Janaram, JK, RK, Sanatombi Devi, Vidyalaya Amadi, Harinagar gi Model School Singda, Hangliba Quarantine Center Singda, Chatuna Awanungay Amadi, Chana Thangnaba Polam Singh, Kankal Nachingba Kayasu, Piramke. Halaklaba matungda DC office ki chamber da MLA masamangna chair loduna Jiribam gi gram panchayat taruk ki pradhan sing yauna mifam amasu pangthoke mifam aduda anauba standard operating procedure SOP matangda khananaina ke local MLA MD Asabuddin na haikibada Jiribam DC amadi SP bu thagat chaninge maramde DC gi supervision gi makhada Jiribam da lairiba CSO singa punna chamina duna malemgi kinaraba laina COVID-19 bu frontline warriors ama oina thengnabagi damakta Jiribam gi MLA ama oina thagatchagi haike miyam punna hona duna mateng pangna duna ikoina punna lantheng minasi amasung ishorna miyam bu awaba tahanbidana nawa haijari haike Indian Red Cross Society Manipur State Branch na sinduna More Police ke inspection Bangloda COVID-19 lantheng nabada frontline da mathau tawriba singi nongmagi oiba interaction session ama pangthokre ngasi gi thawramaduda Dr. Brojen Singh Akoijam Professor and Head Department of Community Medicine RIMS Narendra Ningomba Chairman Indian Red Cross Society Imphal East District Branch L Manglem Singh Joint Secretary Indian Red Cross Society Manipur State Branch ASP Operation More M Amit, ASP LO More Sangboy Gangte, SDPO L Megavarna, First Manipur Rifles ki ACTH Ibom Chana Maroi Bamyoy Singh Oike.
Thauramga mari lainana frontline da mathau tauriba Moregi police amadi commando singgi personnel singda Dr. Broden Singh Akoijam professor and head department of community medicine RIMS na COVID-19 gi matangda wa ngangladuna personnel singna tawgadaba amadi tawroidabagi matangdasu sugaina khanganke Thasigi anida Kasar Assamge Udharbon constituency ki manung chana leiba Joypur, Konokpur, Part 3 da yum amagi mioi taret punna ching namtharaktuna lekhidraba imung manungi mioi singda Assam Indigenous People Protection Committee AIPPC gi team ama chatuna awabada saruk yake AIPPC ki team maduda AIPPC ki General Secretary Seram Herajit Singh Advisor Tomisuddin Laskar Finance Secretary Jasimuddin Laskar Nasimuddin Laskar saruyake team aduna imung adugi laibak faduna hingauraba mama Toimun Nisa Laskar Masanupa Salomuddin Laskar ga unaduna makoigi haujik lainabagi lam yum amade widow pension pibi nananaba Assam government da takshilagane Jun gi tang ani ki ahing chupada nong chubana maramoiraga ayuk pung manga gi tarakpa duaida imungda punna lairingaida khanghaudana ching adu yumgi mathakta taksilakpadagi yum adugi ahan Tomisuddin Laskar chahi yangkai Alia Begum Laskar chahi kungamanga Alomuddin Laskar chahi taragamapal Amana Begum Laskar chahi taragamari Somona Begum Laskar chahi taraganitoy Rahimuddin Laskar chahi taret Arifuddin Laskar chahi taragataret makhoi singase thododuda lekhitabane Manipuri MIL da chamada maudragamapal mark fangduna Assam Sebana Loba HSLC exam 2019-20 da Assam Pumbagi Waina Manipuri subject da Mako Oikrabi Kasar Assam ge Ranipur Kundalaibi Y Tanusri Devi Chahi Taragamanga Apokpa Y Birendra Singha Apokpi Purnima Devi da Manipuri Youth Front of Assam Maifa na lengyan ama khudol tamduna thagatpa phongdokre ngasi Tanusri gi yumda Maifa gi president Seram Herajit Singh Nongin NGO gi chairman Chingakham Bisorjit Singha so saruyake Maifa gi maikaidagi ichan Tanusri gi tungi punsida afaba Manipuri furubasigi hena mai pakpa purakpa oirasano haina Isorgi mafamda thaunijari haike amadi Maifa na Assam government da Manipuri subject ki matangda ngasi fawbada thambina ba haiduna lakli haike Y Tanusri ga unaba matamda mahana asumna phongdorakle mahak Manipuri ima lonbu thamoi sengna nungsijai adugi mahai yanjabane loinana haujik mahak medical tamningbagi asada science loduna tamningbagi mod phongdorake Tanusri na makatana mahake Manipuri medium school muthatlagani haiba mipainari ba ase aikoi gumlaba mahiroi masing yamna thoraklabadi karisu kiningai oide haina afaba medium school oirakani haina thajaba lei haike Ipak Films Production Manipurna Sindona Coronavirus tagi lapthoksi COVID-19 maithiba pirasi haiba slogan ga loinana haukiba Megi kunmari dagi online gi kuthangda pangthorakiba Ipak Photogenic Contest 2020 gi result ngasi Tera Bazar da leiba Smart Security Service ke office da pangthokpa pawgi mifam amada production nasi ki secretary Rakesh Naorem na lauthokre Bangladesh, Myanmar, Tripura amadi Manipur dagi punna contestant umfuga tarung na saru yaduna pangthokkiba contest asigi overall winner wabugai hianglam lai panganbadagi Bonika Ilangbamna takibaga loinana Ipak Best Photogenic Award 2020 amadi Ipak Best Popular People Choice Award 2020 Bonika Ilangbamda piragane Ipak Peace Special Award for Photogenic na Khurai Thangjam Lekai dagi Silbi Yumkamda Myanmar gi Mandalay dagi contest asida saruk yakiba Purnima Elias Khin Sunday Soida Ipak Special Jury Award amadi Bangladesh represent tawduna saruk yarakhiba Ningthyujam Mithila dana Ipak Most Courageous Award piragane Tripura lamdamdagi saruk yarakhiba Maimom Binet Singha dana Ipak Special Mention Award piragane haike Rakesh Naorem na makha taraduna phongdorakpada B Dishura Sharma ge custom taukiba B Roji Devi da Ipak Best Costume Designer M Angelina ge makeup artist oikiba Roshan Hyanglam da Ipak Best Makeup aduga Ravina Sapam ge photographer oikiba Inau Macha Sapam da Ipak Best Photographer Thawal Achouba makhadagi Lily Lukram da Ipak Best Beautiful Eye Kha Posangbamdagi Marangthem Sanjo Elias Roque Marangchada Ipak Best Striking Pose amadi Awang Posambam Kunaudagi
Kundongbam Rojitada Ipak Best Beautiful Hair Hairiba Title Sing Piragani Haina Laukchoke. Junior Social Scientist Hub Kaching na Sinduna Matam Karagi Mamangda Chandel District ki Manung Chana Leiba Funal Sambumdagi Sandoroktuna Nongjobe Chingol Yongna Numit Homni Chupna Lamai Chakibagi Horakfam Tidoknaba Tijin Kongchatama Ngarang Chatkre Hub ki consultant su oiriba aiba Viramangol Prokambamna Luchingduna Chatkiba Kongchataduda Funal Sambum Youth Club ki Hanagi President MK Candid Pastor Benjamin Amadi Village Chief Lamthaka Leidongi Tongan Tongan wa unaduna wari sanaki amadi asigumlaba thaudok amuhanna thoktananaba paikhat minagadaba checksin thaurang singchu khananaina ke Village Chief ki yumda pangchokhiba mifamna pranayam mapung fanaba thaurang haina mingchonba Global Warming and Climate Change da yumfam oiba poster saireng amasu Lathaka Leidongna phongki Kaching District Manung Chana Leiriba Kaching Lausi Local Ge Chingya Lambi Natragana Chingakpam Lambi Haina Kaunariba Lambi Gi Kilometer Anirom Sangba Lambi Ge Kongkut Sing Lomi Sing Nang Asidagi Semjinba Haukre Lambi Semba Dugi Matangda Lomi Amana Fongdorakbada Kaching Ge Ipa Ipugi Matamdagi Lause Chingakpam Hairiba Mafam Ase Yamnamak Maru Oikraba Mafam Amane Kaching Ge Ahal Singna Ching asi kaktuna Lausei Local dagi ising chingthoktuna Kharung Pata tahan kraga Lausei Local da matam gi manamasing thaduna nga gi farm tawbada khudong chananaba honaramkhibani ngasidi Kachinggi Lausei Local da nga gi farm kaya tawnare matam gi manamasing alu hawai rajma khongdrum mairen chujakna singba pothok kaya su puthole Lomi Singa Putholi Pathok Singasi Miamda Fanganana Puthorokpada Chingya Lambi Natragana Chingkakfam Lambi Asiso Yamnamak Maru Oikraba Lambiama Oiri Lambi Mategasi Pibam Fatabana Lomi Singna Nongjuthagi Matam Masida Chathok Sasin Taubada Kongkut Ngakta Ngairakpadagi Lomi Singna Paisa Khaiganaduna Semjinba Hobane Loko Lasida Lairiba Lambi Asige Kanaba Fangliba Lomi Sing Lanai Mio Sing Social Worker Singna Su Lomi Singi Awaba Sida Mateng Pangbiba Oina Angamba Paisagi Natragana Pangalgi Mateng Pangbiyo Hainasu Fongdoraki Amaromda Chingya Lambi Natragana Chingakpam Lambi Ase Paleldagi Mantak Fawbagi Intervillage Road Ki Lambi Gi Saru Amasu Oiribane Paleldagi Mantak Fawbagi Lambi Ase Matamatamgi Lengakna PMGSY scheme amadi atai gi scheme gi makhada koilas thabiduna yamna ningthina sembirabasu somnagi kilometer anirom asida sembidabana Lomi Singna Chathok Sasinda awaba mayongna duna lakle Manipur lengana makha tarakpada lambi sembirabadi hairiba lambi matek asisu yauksin binaba mari leinaba singna honabiyo hainasu pukning chingchalaklikhe Koi farm tawriba koi mi khara chumjilaga koi masida committee thojong ma semla jedri ai koina mayamdagi koi farmer tawriba koi mi khaji khomjilaga koi paisa angamba mateng koi pocket tagi hau cheng tai khande ke doi khande mayamjine areba kha puthok charaga lambi sem hojamani ngasi tang ja singna koi lokon sida lau ujariba adagi hingon koijariba mayang mateng koi nijaningi maramaduna akoi gi kitang yengbiraga Mateng help to view haiba sima aina thamjari aiba like koi Kachinggi MLA amadi organization kaya amon lady social worker mayam lady mateng ju pangbiu koi gi suwano masiju ka yawbiu ngasidagina Kaching Assembly Constituency ke MLA Y Surchandra gi machanupe Linchoi Yangkhong gi mapok numit thawrang ngasi kana leijutraba amadi mit ubagi pangal leitraba angang singaloinana ke kakminaduna pangchokre Kaching Turel Wangma Hospital lambida leiba BDS Children's Home for Girls Kaching da pangchokhiba mapok numit ki thawramaduda Yangkhom Linchoi amadi mahaki apokba MLA Y Surchandra yauna hongge angang singaloinana ke kakminake Linchoi amadi mahaki apokpagi maikaidagi hongge angang singi damakta sel oina lupa lising manga yauna asa atak sing khudol tamke Amaromdasu Hekakpopi Blind School da susatuna mit ubagi sakti leitraba Maheroi Singda Seloina Lupa Lising Manga Yauna Chana Thangnaba amadi Sanana Naba Polam Sing Khudol Pike Blind School asigi Maheroi Singnasu Makhoibu Nungsibiduna Makhoigi Manakta Lakbiduna Birthday Thoram Pangthoklaba Bubu Hainingai Leitana Thagatpa Phongdokpada Natana Makhoina Haijaba Isaina Chingba Saktuna Harau Nungaiba Phongdokminake
Kumbi Municipal Council ge jagada lairiba yumthong khuding thangnaba toti sing phangdabagi matangda paugi mifam ama pangthokre ngasige mifam aduda Kumbi mayai lekaida laiba Kumbi Urban Development Committee ge General Secretary Rocky Chana phongdorakhibada Kumbi Urban Water Supply Scheme ase Kumbi gi yumthong lising taraga manga ro mase ngasi fawada thangnaba toti sing phanganba ngamdre masigi matangda mamangda mari leinaba singda takshin khre ngasi so Kumbi Municipal Council da memorandum pisin khre athubada mari leinaba singna yengsin biduna thangnaba ising phangdabagi awaba kohannanaba Kumbi Urban Development Committee gi maikaidagi appeal tawjari haiki Waikhomani Girls College Thawalgi Quarantine Center da laiba inmate singna gyan tanatabadagi discharge tawbidi haiduna kanthaudana quarantine center asigi main gate ki site ama lawthoklebado inmate singna punna semdinkhre inmate sing aduna authority da lale hainasu haijabaga loinana quarantine center ataida lairiba inmate sing asu asigumlaba aranba thabak ase tawbiganu haina appeal tawkhre Thobal District ki Wangbal dagi sangai yumpham taba lambi gi asongma mafam amada PPE amadi hand gloves sing hundolam badagi miyam mipaina khre hairi thaudo singarang namidang da thokhibani hairiba polam sing ado Wangbal da laiba fishery amadi agriculture gi office ki manak ta tarambani so hairi Community Quarantine Center Khangabo Kendra gi lamjing makhada TFAC 19 amadi Sanilo Youth Club ki thomi singna ngarang namidang polam sing ado mai thadolaga manghan khibaga loinana COVID-19 amara moiraga miyamna niknik launa leinari ngai talaga sida asigumlaba thabaga sina khun thangnana leiriba miyamge marakta so nungaina taba thorakpasu yai makhatana asigumlaba ludaba thabaga se thoktananaba mari leinaba singna midyeng changbiu haina lenga ki pukning chingsalakhe Haukiba pun kunmari ki manungda mioi lising mapal chamapal marifu humdoi positive case oibadagi lebaga sigi apunba COVID-19 gi case lak ani ga lising yankai taruk chatruk taraga mathoi yaukre masigi manungda fakibana lak amaga lising kungamari sumna maudraga mangani aduga sikibana lising taret chamaga kuntraga manga yaukre India gi fakibagi chang ase chada nifuga nipal dasmek ahum mangani hengalakpagi changna chada ahum dasmek Nepal Mapal ni hari Maharashtra na positive case lising marifuga manga leiduna coronavirus na khwaidagi sohalaba state oire Tamil Nadu na ani subada amade ahum subada na Delhi na oire nomaijing numit ke ayuk fawada sikhiba Maharashtra da Maudraga mathoi Gujarat kuntra Tamil Nadu amasong Uttar Pradesh da taraga Nepal West Bengal amasong Madhya Pradesh da tarahumdoi Rajasthan da mapal Haryana da mari Andhra Pradesh Karnataka Jammu amasong Kashmir amasong Uttarakhand da ani amadi Punjab amasong Odisha da na amamamne COVID-19 na khwaidagi yamna sohalaba state manga Maharashtra Tamil Nadu Delhi Gujarat amasong Rajasthan na lebagasi case masingi chada maudra aduga sikhibagi changna chada homudraga Nepal ne Jammu and Kashmir da security force singa khuthongna bagi thaudokta terrorist mari kaptuna hatkre thaudo adu South Kashmir ge Shopian ge Panjura area da ngarang numidang da thokhibane masi tharaga haukiba pung kunmari gi manungda security force na hatkiba terrorist ki masing mapal sukre Hizbul Mujahideen terrorist manga hatke Police Relation Office Defense Colonel Rajesh Kaliana haikibada ammunition su fagatpa ngamkre Shopian Police Army ge 44 RR Bridge apunba team amana Panjora village da no ngalamdai da operation chathaki maduda maike animaktagi nongmai kamna duna khudadu thongna khibani aroibada maroibu paw mohna pijari Manipur ki tungi laibak agriculture amasong horticulture na lepkadabani haina Chief Minister N Reena haikre Jiribangi DC SP medical officer sing amade CSO sing yauna MLA MD Asabudina quarantine center sing yangchinkre Loinena India da COVID-19 positive case lag ani lising yangkai taruk chatruk taraga mathoi yaukre Ngasi ki damakta di MS Paodam loisinjari myambo mohanna khurumjari